ꯃꯌꯥꯝ ꯑꯩꯒꯤ ꯌꯦꯔꯨꯝ ꯊꯣꯡꯕꯁꯤꯒ ꯂꯩꯔꯦ ꯇꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯣ ꯑꯅꯧꯕ ꯃꯤꯅ ꯌꯦꯡꯂꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯣꯏꯗꯅ ꯅꯝꯖꯟꯕꯤꯔꯝꯃꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯌꯦꯔꯨꯝ ꯊꯣꯡꯕꯁꯦ ꯍꯥꯎꯒꯗ꯭ꯔꯥ ꯌꯦꯡꯉꯣ ꯌꯦꯔꯨꯝ ꯀꯥꯡꯉꯧ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯁꯤꯁꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯆꯥꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣ ꯑꯩꯒꯤ ꯌꯦꯔꯨꯝ ꯊꯣꯡꯕꯁꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯌꯥꯝ ꯆꯥꯃꯤꯟꯅꯔꯁꯤ ꯍꯥꯎꯔꯦ 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 ꯌꯦꯔꯨꯝꯁꯦ ꯌꯥꯝ ꯍꯥꯎꯔꯦ ꯍꯜꯂꯣ ꯃꯌꯥꯝ ꯑꯩ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯂꯥꯏ ꯙꯨꯛ ꯀꯠꯄꯁꯤꯗꯒꯤ ꯍꯥꯟꯅ ꯍꯧꯖꯔꯦ ꯀꯦꯟꯗꯜꯁꯦ ꯑꯃꯃꯝ ꯑꯩ ꯅꯨꯡꯇꯤꯒꯤ ꯊꯥꯜꯂꯦꯕꯀꯣ ꯑꯗꯨꯅ ꯍꯥꯟꯅ ꯑꯁꯤꯗꯒꯤ ꯍꯧꯖꯔꯦ ꯑꯗꯨꯝ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯝ ꯊꯥꯜꯂꯦꯕꯀꯣ ꯑꯗꯨ ꯃꯩꯁꯦ ꯊꯥꯜꯂꯛꯇ꯭ꯔꯦ ꯑꯩꯅ ꯃꯩꯁꯦ ꯊꯥꯟꯗ꯭ꯔꯦꯕ ꯁꯤꯅꯤ ꯑꯌꯨꯛ ꯑꯃꯈꯛ ꯀꯠꯂꯤ ꯃꯊꯛꯇ ꯑꯣꯏꯅ ꯀ꯭ꯔꯤꯁꯅ ꯀꯩꯀꯥꯁꯦ ꯑꯗꯨꯝ ꯌꯦꯡꯉꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯅꯦ ꯂꯥꯏꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯩ ꯆꯥꯛ ꯌꯦꯟꯁꯥꯡꯁꯦ ꯊꯣꯡꯗꯣꯛꯑꯒꯦꯅ ꯇꯧꯔꯦ ꯆꯥꯛ ꯊꯣꯡꯗ꯭ꯔꯁꯨꯅꯦ ꯌꯦꯟꯖꯥꯡ ꯊꯣꯡꯗꯣꯛꯑꯅꯤ ꯑꯁꯤꯁꯦ ꯀꯥꯡꯁꯣꯏ ꯇꯧꯔꯒꯦ ꯀꯥꯡꯁꯣꯏ ꯍꯥꯏꯗꯤ ꯀꯩꯅꯣꯗꯨꯅꯤꯅꯦ ꯑꯩꯁꯦ ꯈꯪꯗꯦ ꯑꯩꯗꯤ ꯀꯥꯡꯁꯣꯏꯁꯤꯁꯨ ꯆꯝꯊꯣꯡ ꯑꯗꯨꯝ ꯍꯥꯏꯌꯦꯕꯀꯣ ꯁꯤ ꯊꯥꯎ ꯍꯥꯞꯇꯕꯤꯗ ꯊꯣꯡꯗꯣꯏꯅꯤ ꯆꯝꯊꯣꯡꯗꯣ ꯑꯗꯨ ꯊꯣꯡꯉꯒꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯉꯥ ꯈꯥꯕ ꯉꯧꯔꯒꯦ ꯀꯣꯕꯤ ꯂꯩ ꯁꯥꯠꯄꯤꯒꯤꯅꯦ ꯃꯥꯒꯤ ꯃꯈꯣꯡꯗꯨꯒ ꯑꯂꯨꯒ ꯃꯨꯂꯥ ꯃꯅꯥ ꯈꯤꯇꯪ ꯑꯃꯒ ꯍꯥꯞꯄꯤꯀꯣ ꯑꯗꯨꯏꯗ ꯇꯧꯔꯒꯦ ꯑꯗꯒꯤ ꯁꯤꯗꯒꯤ ꯑꯂꯨ ꯃꯄꯨꯝꯁꯤꯅꯅꯦꯀꯣ ꯑꯩ ꯇꯦꯡꯅꯧꯒꯅꯦ ꯃꯣꯔꯣꯛ ꯑꯣꯏꯅ ꯃꯦꯠꯂꯒꯦ ꯇꯦꯡꯅꯧꯒ ꯃꯦꯠꯂꯒꯦ ꯃꯣꯔꯣꯛꯁꯦ ꯑꯗꯣ ꯉꯁꯤꯒꯤꯅꯤ ꯁꯤꯅ ꯑꯩ ꯂꯥꯏꯚꯁꯦ ꯍꯧꯗ꯭ꯔꯤꯉꯩꯗ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯗꯣꯛꯑꯒꯦ ꯅꯠꯇ꯭ꯔꯗꯤ ꯍꯣꯔꯦꯟꯅ ꯂꯥꯏꯚ ꯊꯥꯅꯅꯦ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩ ꯕ꯭ꯔꯦꯛꯐꯥꯁꯀꯤ ꯇꯟꯁꯦ ꯍꯧꯔꯒꯦ ꯇꯟꯁꯦ ꯑꯩꯈꯣꯏ ꯏꯕꯥꯏꯅꯤꯇ ꯉꯥꯏꯍꯧꯔꯦ ꯑꯉꯥꯡꯁꯤꯡꯒꯤꯅꯅꯦ ꯃꯦꯒꯤ ꯑꯣꯏꯅ ꯄꯤꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯣꯏꯒꯤ ꯄꯤꯕꯗꯨꯗꯤ ꯑꯩ ꯎꯠꯇ꯭ꯔꯦ ꯑꯁꯤꯁꯤꯅꯅꯦ ꯉꯔꯥꯡꯒꯤ ꯕ꯭ꯂꯣꯛꯇ ꯂꯦꯝꯍꯧꯕꯗꯨꯅꯦꯕꯀꯣ ꯁꯤꯁꯦ ꯑꯗꯨꯏꯗꯣ ꯊꯣꯡꯒꯦ ꯑꯗꯨꯏꯗꯣ ꯇꯟꯁꯦ ꯍꯧꯒꯦ ꯇꯧꯏꯅꯤ ꯁꯨꯃꯥꯏꯅꯅꯦ ꯐ꯭ꯔꯤꯖꯇ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯊꯝꯃꯗꯤꯅꯦ ꯀꯩꯁꯨꯝ ꯇꯧꯗꯕꯅꯦꯕꯀꯣ ꯑꯇꯥꯁꯦ ꯊꯦꯠꯆꯜꯂꯒꯅꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇꯧꯗ꯭ꯔꯒꯗꯤ ꯇꯧꯕꯤꯌꯨ ꯑꯩ ꯇꯧꯏ ꯁꯨꯃꯥꯏꯅ ꯀꯩꯁꯨꯝ ꯇꯧꯗꯕꯅꯤ ꯅꯣꯡꯃ ꯅꯤꯅꯤ ꯐꯥꯎꯗꯤ ꯑꯗꯨꯝ ꯌꯥꯕꯅꯦ ꯆꯠꯄ ꯑꯗꯣ ꯁꯤꯁꯤꯒꯤ ꯇꯟꯁꯦ ꯍꯧꯔꯒ ꯑꯗꯒꯤ ꯉꯔꯥꯡꯒꯤ ꯍꯤꯟꯖꯥꯡ ꯈꯔ ꯂꯩꯌꯦꯕꯀꯣ ꯑꯗꯨꯏꯗꯨꯒ ꯑꯗꯨꯝ ब्रेकफास्ट तौरगे कने तो ये से साक्षु काम में एलबी थारगेनको सी लोरगा थारगेना योंचा मपान योंचाने योंचा मपान पुरगा लाए असी सोमे पुरगा योंचा मपान से नहाने यामदे नहाने सिमुतंग ने पुरैदो नंग सी दिखरा यामे तु taksinya मंगा कक्की पुरे से तो दिखरा लेरेनको अदि सिसेगा मया अदे ngasi असे दला खाबो ngौरे ꯀꯦꯗꯅ ꯑꯊꯥꯕꯗ ꯉꯧꯔꯦ ꯑꯗꯒꯤ ꯁꯤꯗꯩꯅ ꯆꯝꯊꯣꯡ ꯆꯥꯛꯁꯨ ꯀꯣꯟꯅ ꯀꯥꯝꯃꯒꯦ ꯑꯗꯨꯗꯩꯅ ꯉꯁꯥꯏ ꯑꯩꯅ ꯇꯦꯡꯅꯧ ꯃꯦꯠꯀꯅꯤ ꯍꯥꯏꯕꯗꯣ ꯇꯦꯡꯅꯧꯗꯣ ꯃꯦꯠꯂꯔꯦ ꯑꯁꯤ ꯐꯪꯉꯛꯑꯕꯅꯤꯅꯀꯣ ꯑꯁꯤ ꯑꯣꯏꯅ ꯃꯦꯠꯂꯒꯦ ꯑꯁꯤ ꯃꯦꯠꯂꯒ ꯀꯩꯅꯣ ꯇꯧꯔꯒꯦ ꯇꯦꯡꯅꯧꯗꯨꯅ ꯃꯆꯤꯗꯨꯅ ꯈꯣꯠꯇꯅ ꯆꯥꯔꯒꯦꯀꯣ ꯁꯤꯗ ꯑꯂꯨꯒ ꯃꯦꯠꯂꯅꯤ ꯍꯧꯖꯤꯛ ꯂꯣꯏꯅꯃꯛꯇꯤ ꯃꯦꯠꯂꯣꯏꯗ ꯈꯤꯇꯪ ꯃꯦꯠꯀꯅꯤ ꯈꯔ ꯊꯝꯒꯅꯤ ꯑꯁꯤꯁꯦ ꯃꯌꯥꯝ ꯁꯤꯡꯖꯨꯒ ꯆꯥꯕ ꯌꯥꯕꯅꯤ ꯅꯠꯇ꯭ꯔꯥ अदो अमममदे आलूगा ngौरगा चाबसु हावबने से अदुगा यामबुदि यामदे अदो खरा खरा मेटलगा दुम चारने सेसे दो येमिनसी मेलबी से हौद्रिङैदने आई केनो तौरे थबक खरा लोइसलगे होरेनदि तंगताना फम्मा ngमनेना अदो सिसेनने हजि फेंदोगे हजि ब्रेकफास्ट तौबगिनि बाइनिगी अदो हजि फेंदोनी चाकसेनाने खरंग तपना थोंगे अदे मयाम थबक्ति लोइजरे हजि चाकका हिंजांगा चाकति थोंद्रि हिंजांगा केनोगा थोंगाबनिनाने थबक लोइजरे कांगौसिगा
ꯑꯗꯣ ꯃꯌꯥꯝꯃꯩꯅ ꯈꯪꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯔꯦ ꯑꯌꯨꯛꯀꯤ ꯕꯥꯔꯣꯒꯤ ꯆꯥꯛꯁꯦ ꯊꯣꯡꯕ ꯂꯣꯏꯔꯦꯕꯀꯣ ꯑꯩ ꯈꯔ ꯉꯟꯅꯅꯦ ꯂꯣꯏꯁꯜꯂꯦ ꯑꯗꯨꯗꯨꯒꯅ ꯑꯦꯜꯕꯤ ꯂꯥꯏꯚ ꯍꯧꯔꯒꯦꯅ ꯑꯩ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯦ ꯂꯥꯏꯚ ꯍꯧꯔꯒꯦ ꯂꯥꯏꯚ ꯂꯣꯏꯔꯒ ꯑꯃꯨꯛ ꯃꯔꯛꯇ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯅꯤ ꯆꯥꯛ ꯀꯥꯝꯃꯅꯤ ꯑꯗꯨꯒ ꯆꯥꯛꯇꯤ ꯍꯧꯖꯤꯛꯇꯒꯤ ꯊꯣꯡꯗꯣꯛꯄ ꯍꯥꯎꯔꯣꯏꯑꯕꯀꯣ ꯏꯪꯒꯅꯦꯅꯅꯦ ꯑꯗꯨꯅ ꯑꯩ ꯂꯥꯏꯚ ꯍꯧꯔꯝꯗꯥꯏꯁꯦ ꯍꯧꯖꯤꯛ ꯏꯟꯖꯥꯡꯒ ꯀꯥꯡꯉꯧꯒ ꯀꯩꯀꯥ ꯂꯣꯏ ꯉꯧꯅ ꯂꯣꯏꯔꯦꯕꯀꯣ ꯑꯗꯨꯏꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯂꯥꯏꯚ ꯍꯧꯔꯒꯦ ꯍꯧꯖꯤꯛ ꯂꯥꯏꯚꯇ ꯂꯥꯛꯄꯤꯔꯣ ꯃꯌꯥꯝ ꯑꯩ ꯌꯣꯡꯆꯥꯛꯁꯦ ꯃꯦꯠꯂꯒꯦ ꯁꯤꯗ ꯂꯩꯔꯦ ꯌꯣꯡꯆꯥꯛꯇꯣ ꯆꯥꯝꯊꯣꯛ ꯈꯣꯠꯇꯣꯛꯇꯅ ꯑꯩꯅ ꯁꯨꯝꯗꯣꯛꯈ꯭ꯔꯦꯀꯣ ꯑꯗꯣ ꯊꯨꯝ ꯍꯥꯞꯄꯦ ꯉꯥꯡ ꯃꯣꯔꯣꯛꯒ ꯉꯥꯟꯕ ꯂꯩꯔꯦ ꯁꯤ ꯇꯤꯜꯍꯧꯗꯨ ꯂꯩꯔꯦ ꯑꯥꯂꯨꯁꯦ ꯂꯩꯔꯦ ꯑꯁꯤꯁꯦ ꯑꯉꯥꯡꯒꯤ ꯍꯥꯟꯅꯅꯦ ꯃꯦꯠꯄꯤꯍꯧꯔꯒꯦ ꯑꯉꯥꯡꯁꯤꯡꯁꯦ ꯌꯣꯡꯆꯥꯛ ꯆꯥꯕ ꯍꯩꯇꯦꯕ ꯃꯄꯥꯟꯁꯦ ꯑꯗꯨꯗꯒꯤ ꯑꯥꯂꯨꯁꯦ ꯍꯥꯟꯅ ꯅꯩꯊꯔꯒꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯣꯡꯆꯥꯛꯁꯤꯃꯨꯛ ꯅꯩꯊꯔꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯗꯤ ꯑꯉꯥꯡꯒꯤ ꯏꯔꯣꯟꯕꯁꯦ ꯈꯥꯏꯗꯣꯛꯑꯒꯦ ꯃꯦꯠꯄꯁꯦ ꯈꯔ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯅ ꯌꯣꯡꯆꯥꯛ ꯃꯄꯥꯟꯁꯦ ꯃꯤꯛꯁ ꯇꯧꯗꯣꯏꯅꯤ ꯇꯤꯜꯍꯧ ꯀꯩꯅꯣ ꯐꯗꯤꯒꯣꯝ ꯂꯩꯍꯧꯗꯅ ꯐꯗꯤꯒꯣꯝ ꯂꯩꯇ꯭ꯔꯦ ꯍꯥꯞꯇ꯭ꯔꯦ ꯑꯉꯥꯡꯒꯤ ꯈꯥꯏꯗꯣꯛꯑꯦ ꯑꯉꯥꯡ ꯑꯅꯤꯒꯤꯁꯦ ꯈꯥꯏꯗꯣꯛꯑꯦ ꯈꯔꯒ ꯍꯥꯞꯈꯤꯒꯦ ꯑꯗꯣ ꯃꯣꯏꯗꯤ ꯌꯣꯡꯆꯥꯛꯁꯦ ꯍꯩꯇꯦꯕ ꯆꯥꯕ ꯑꯗꯣ ꯃꯌꯥꯝ ꯌꯣꯡꯆꯥꯛꯁꯤꯃꯨꯛ ꯅꯩꯊꯔꯒꯦ ꯈꯨꯠꯅ ꯅꯩꯕꯁꯦ ꯍꯦꯜꯂꯦ ꯍꯥꯎꯕ ꯅꯩꯔꯒꯦ ꯐꯖꯅ ꯀꯩꯅꯣꯒꯤ ꯃꯣꯕꯥꯏꯜ ꯃꯅꯤꯡꯗ ꯑꯣꯏꯅ ꯅꯩꯊꯔꯒꯦ ꯆꯝꯊꯣꯡꯗꯨꯅ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯐꯗꯤꯒꯣꯝ ꯌꯥꯎꯗꯕꯒꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯆꯝꯊꯣꯡꯅꯤ ꯁꯤꯗ ꯂꯩꯔꯦ ꯑꯗ ꯁꯤꯗꯤ ꯏꯕꯥꯏꯅꯤꯒꯤ ꯄꯨꯟꯁꯜꯂꯦꯕꯀꯣ ꯕꯥꯒꯩꯒ ꯑꯗꯒꯤ ꯁꯤꯗ ꯂꯩꯔꯦ ꯇꯦꯡꯅꯧ ꯂꯩꯔꯦ ꯉꯁꯥꯏ ꯑꯃꯦꯠꯄꯗꯣ ꯂꯩꯔꯦ ꯅꯠꯇ꯭ꯔꯒ ꯑꯈꯥꯕ ꯉꯧꯕꯗꯣ ꯂꯩꯔꯦ ꯑꯩꯗꯤ ꯁꯤꯅ ꯑꯗꯨꯝ ꯌꯥꯔꯅꯤ ꯑꯗ ꯃꯥꯒꯤ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦ ꯃꯥꯒꯤ ꯆꯥꯂꯨꯛꯁꯤ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦ ꯑꯩꯒꯤ ꯆꯥꯛ ꯀꯩꯅꯣ ꯇꯧꯗ꯭ꯔꯤ ꯑꯩꯅ ꯁꯤꯒ ꯂꯩꯔꯦ ꯁꯤꯒꯩꯁꯤꯗ ꯉꯥ ꯐ꯭ꯔꯥꯏꯁꯦ ꯑꯃ ꯍꯥꯞꯄꯤꯔꯦ ꯑꯗꯒꯤ ꯌꯣꯡꯆꯥꯛ ꯃꯦꯠꯄꯗꯨꯁꯨ ꯂꯩꯔꯦ ꯇꯦꯡꯅꯧ ꯂꯩꯔꯦꯀꯣ ꯑꯗ ꯑꯈꯥꯕꯁꯦ ꯃꯥ ꯌꯥꯝ ꯆꯥꯅꯤꯡꯗ꯭ꯔꯦꯅ ꯈꯤꯇꯪ ꯍꯥꯞꯄꯦ ꯑꯗꯨꯒ ꯍꯤꯟꯖꯥꯡꯕꯨꯗꯤ ꯑꯩ ꯁꯨꯝ ꯄꯨꯟꯁꯜꯂꯦꯕꯀꯣ ꯍꯥꯏꯗꯤ ꯃꯥ ꯂꯧꯔꯒ ꯑꯩ ꯀꯣꯟꯅ ꯂꯧꯅꯦꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯃꯊꯪ ꯑꯗꯨꯝ ꯌꯦꯡꯉꯁꯤ ꯆꯥꯕꯗꯤ ꯎꯠꯆꯔꯛꯇ꯭ꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯅꯤꯁꯦ ꯇꯦꯡ ꯎꯇꯤ ꯑꯃꯨꯛ ꯍꯧꯔꯦ ꯑꯩ ꯗꯨꯀꯥꯟ ꯆꯠꯂꯦ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯀꯤ ꯑꯩꯅ ꯂꯩꯔꯛꯄ ꯁꯕꯖꯤꯁꯤꯡꯗꯨꯗꯤꯀꯣ ꯇꯤꯜꯍꯧ ꯃꯅꯥꯁꯦ ꯃꯇꯝꯅꯤ ꯈꯔ ꯆꯥꯍꯧꯒꯦ ꯈꯅꯤ ꯂꯩꯔꯗꯤ ꯂꯤꯔꯗꯤ ꯍꯥꯎꯔꯔꯣꯏꯕꯀꯣ ꯊꯥꯗ꯭ꯔꯕꯅꯤꯅ ꯁꯤ ꯆꯥꯔꯦ ꯇꯤꯜꯍꯧ ꯃꯅꯥꯁꯦ ꯂꯧꯔꯛꯑꯦ ꯁꯦ ꯑꯗꯒꯤ ꯑꯩ ꯌꯥꯝ ꯂꯧꯔꯛꯇ꯭ꯔꯦ ꯉꯁꯤꯗꯤ ꯁꯕꯖꯤ ꯀꯣꯕꯤ ꯃꯅꯥ ꯇꯥꯕꯤꯁꯦ ꯂꯩꯇꯕ ꯌꯥꯗꯦ ꯉꯥꯛ ꯂꯩꯔꯗꯤ ꯍꯤꯟꯖꯥꯡ ꯃꯈꯜ ꯑꯗꯨꯝ ꯊꯣꯛꯑꯦꯅ ꯀꯣꯕꯤ ꯃꯅꯥ ꯇꯥꯕꯤꯁꯦ ꯑꯃ ꯂꯧꯔꯛꯑꯦ ꯑꯗꯒꯤ ꯐꯗꯤꯒꯣꯝ ꯃꯄꯨꯟꯁꯦ ꯑꯃ ꯂꯨꯄꯥ 10ꯒꯤ ꯂꯧꯔꯛꯑꯦ ꯁꯦ ꯑꯁꯤꯁꯦ ꯈꯥꯃꯦꯟꯁꯤꯃ ꯂꯧꯔꯛꯑꯦ ꯕꯣꯔꯥ ꯆꯥꯁꯤꯔꯥ ꯕꯔꯇꯥ ꯆꯥꯁꯤꯔꯥ ꯗꯦꯁꯥ ꯑꯝꯇ ꯎꯔꯒꯦ ꯁꯤꯁꯤꯅ ꯕꯟꯁꯤꯝꯁꯨ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁꯀꯤꯅꯦꯅ ꯁꯦꯝꯃ ꯂꯧꯔꯛꯑꯦ ꯑꯇꯩꯗꯤ ꯂꯧꯔꯛꯇ꯭ꯔꯦ ꯑꯗꯣ ꯌꯦꯔꯨꯝ ꯇ꯭ꯔꯦ ꯑꯃ ꯂꯧꯔꯛꯏ ꯌꯦꯔꯨꯝꯁꯦ ꯄ꯭ꯂꯦꯠ ꯑꯃ ꯂꯧꯔꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯌꯦꯔꯨꯝꯁꯦ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯒꯤꯅꯦ ꯉꯁꯤ ꯕ꯭ꯂꯣꯛꯁꯤꯒꯤ ꯅꯨꯡꯗꯥꯡꯒꯤ ꯑꯣꯏꯅꯅꯦ 3ꯈꯛ ꯊꯣꯡꯈ꯭ꯔꯦꯕ ꯑꯗꯨꯅ ꯁꯤ 3ꯈꯛ ꯊꯣꯡꯈꯤꯕꯒꯤ ꯂꯧꯊꯣꯛꯈꯤꯕꯒꯤ ꯃꯐꯝꯅꯤ ꯑꯗ ꯌꯦꯔꯨꯝꯁꯦ ꯑꯩꯈꯣꯏꯗꯤ ꯇ꯭ꯔꯦ ꯂꯧꯗ꯭ꯔꯗꯤꯅꯦꯗꯅꯦ ꯆꯥꯕ ꯀꯣꯟꯅꯗꯦꯅꯦ ꯃꯌꯥꯝ ꯑꯗꯨꯏꯗꯨꯅ ꯌꯦꯔꯨꯝ ꯇ꯭ꯔꯦꯁꯤ ꯑꯃ ꯂꯧꯔꯛꯑꯦ ꯑꯗꯨꯅꯤ ꯉꯁꯤꯒꯤ ꯕꯖꯥꯔꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯁꯤꯒ ꯂꯩꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯁꯕꯖꯤꯁꯦ ꯌꯥꯝ ꯂꯧꯔꯛꯇ꯭ꯔꯕꯅꯤꯗ ꯈꯤꯇꯪ ꯂꯧꯔꯛꯑꯦ ꯀꯩꯅꯣꯗꯤꯅ ꯁꯕꯖꯤꯁꯦ ꯂꯩꯌꯦꯕ ꯅꯨꯡꯇꯤꯒꯤ ꯑꯩꯅ ꯂꯧꯕꯅꯤꯅꯅꯦ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯂꯩꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯏꯗꯨꯅ ꯐꯗꯤꯒꯣꯝꯁꯦ ꯉꯁꯤ ꯂꯩꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯅꯍꯥꯟꯒꯩ ꯂꯩꯇꯕꯅꯦ ꯉꯁꯤ ꯂꯧꯔꯛꯑꯦ ꯃꯣꯏꯅ ꯆꯠꯂꯗꯤ ꯂꯧꯔꯛꯇꯦꯕ ꯑꯩꯅ ꯆꯠꯂꯗꯤ ꯑꯗꯨꯝ ꯂꯧꯔꯛꯑꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯝ ꯃꯊꯪ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤ ꯑꯣꯏꯗꯣꯏꯕ ꯅꯣꯡꯃꯇꯒꯤ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗ꯭ರೆ ꯑꯗꯨꯒ ꯅꯨꯃꯤꯠ 4-5ꯅꯤꯒꯤ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯕ꯭ꯂꯣꯛ ꯅꯝꯕꯁꯨ ꯉꯝꯗꯦꯕꯀꯣ ꯑꯗꯨꯏꯗꯨꯅ ꯂꯩꯔꯦ ꯉꯁꯤ ꯅꯨꯡꯗꯥꯡꯒꯤ ꯌꯦꯔꯨꯝ ꯊꯣꯡꯕꯗꯣ ꯇꯤꯜꯍꯥ ꯈꯥꯏꯗꯣꯛꯑ ꯊꯣꯡꯉꯤ ꯏꯆꯥꯅꯨꯄꯥꯅ ꯊꯣꯡꯉꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯊꯣꯡꯉꯦ ꯑꯗꯣ ꯂꯣꯏꯔꯒ ꯑꯗꯨꯝ ꯑꯣꯜꯂꯛꯑꯒꯦ ꯌꯦꯔꯨꯝꯁꯦ ꯑꯍꯥꯟꯕꯗ ꯁꯨꯃꯥꯏꯅ ꯉꯧꯊꯣꯛꯑꯦ ꯑꯂꯨꯒ ꯊꯣꯡꯗꯣꯏꯅꯤ ꯑꯂꯨꯒ ꯉꯁꯤꯗꯤ
ꯑꯗ ꯃꯌꯥꯝ ꯑꯩꯒꯤ ꯌꯦꯔꯨꯝ ꯊꯣꯡꯕꯁꯦ ꯁꯤꯒ ꯂꯩꯔꯦ ꯃꯌꯥꯝ ꯌꯦꯔꯨꯝꯁꯦ ꯑꯩ ꯃꯍꯤ ꯍꯥꯞꯅ ꯊꯣꯡꯖꯗ꯭ꯔꯦ ꯌꯥꯝꯅ ꯑꯗꯩ ꯀꯥꯡꯉꯧꯒꯤ ꯃꯑꯣꯡꯗꯅꯦ ꯑꯗꯨꯝ ꯇꯧꯖꯔꯦ ꯀꯩꯅ ꯍꯥꯏꯗꯤꯅꯦ ꯑꯩꯅ ꯉꯁꯥꯏ ꯕꯥꯔꯣꯗ ꯊꯣꯡꯕ ꯍꯤꯟꯖꯥꯡ ꯈꯔꯁꯨ ꯂꯩꯌꯦꯕ ꯑꯗꯨ ꯌꯦꯡꯉꯣ ꯁꯤꯗ ꯆꯝꯊꯣꯡ ꯊꯣꯡꯕꯁꯦ ꯂꯩꯌꯦꯕꯀꯣ ꯑꯉꯥꯡꯁꯤꯡꯁꯤꯅ ꯄꯥꯝꯗꯕꯒꯤꯅꯦ ꯃꯣꯏ ꯉꯁꯥꯏ ꯀꯌꯥꯝ ꯆꯥꯟꯅꯗ꯭ꯔꯦꯕꯀꯣ ꯕꯥꯔꯣꯗ ꯑꯗꯨꯏꯗꯨꯅ ꯑꯩꯅ ꯂꯪꯊꯣꯛꯄꯁꯦ ꯄꯥꯝꯃꯨꯗꯅꯅꯦ ꯅꯨꯡꯗꯥꯡꯗ ꯑꯃꯨꯛ ꯁꯥꯍꯜꯂꯒ ꯆꯥꯔꯒꯦꯅ ꯁꯥꯍꯜꯂꯦꯕ ꯁꯤꯁꯦ ꯑꯗꯨꯒ ꯌꯦꯔꯨꯝ ꯊꯣꯡꯕꯁꯤꯒ ꯆꯥꯔꯅꯤ ꯍꯧꯖꯤꯛ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯉꯨ ꯃꯌꯥꯝ ꯌꯦꯔꯨꯝ ꯊꯣꯡꯕꯁꯦ ꯂꯣꯏꯔꯕꯅꯤꯅ ꯃꯌꯥꯝ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯌꯦꯔꯨꯝ ꯊꯣꯡꯕꯁꯦ ꯁꯤꯒ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯀꯃꯦꯟ ꯇꯧꯕꯤꯌꯨ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯑꯅꯧꯕ ꯚ꯭ꯌꯨꯋꯔꯁꯅ ꯌꯥꯎꯔꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯌꯦꯔꯨꯝ ꯊꯣꯡꯕꯁꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎꯅ ꯌꯦꯡꯕꯤꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯞ ꯁꯣꯏꯗꯅ ꯅꯝꯁꯤꯟꯕꯤꯌꯨ ꯑꯗꯒꯤ ꯍꯥꯟꯅꯒꯤ ꯏꯆꯤꯟ ꯏꯅꯥꯎꯅ ꯌꯦꯡꯕꯤꯔꯒꯅ ꯐꯨꯜ ꯋꯥꯆ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯀꯃꯦꯟ ꯇꯧꯕꯤꯌꯨ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯃꯊꯪꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯕꯥꯏ ꯕꯥꯏ ꯇꯥꯇꯥ ꯉꯁꯤꯒꯤ ꯑꯣꯏꯅ ꯌꯦꯔꯨꯝꯁꯦ ꯍꯥꯎꯔꯗ꯭ꯔꯥ ꯌꯦꯡꯉꯣ